पाओ इसागी चाथोक लेतना सेंथोक लेतना मणिपुर मरोमदोम लेपचेब यारोय हाइना मिनिस्टर एल जयंत कुमार न फोंदोक्रे मोरेदा लेरिबा तोंगान तोंगानबा लेंगा की लोइसंग सिंगदा चौराकना लुपा crore अमा हेनबगी मईगी बिल तोनबगी दमक MSPDCL न मई ककलमनै मोरे मियाम इसिंग फंगदबगी अवाबा मायोकनरे नहासिंगना हौना लोंचत अमदी मथौ मसक खंगबा यामना तंगाई फदे हाइना यूथ अफेयर्स एंड स्पोर्ट्स मिनिस्टर लेटपाउ हॉकिपना हाइख्रे ओजा ट्रांसफर तौखिबगी मायोक्ता बिरामंगोल कॉलेज की माहिरोई सिंगना इम्फाल उख्रु लंबी थिंख्रे अमदी यूनियन मिनिस्टर रामदास अथवाले इम्फाल लाक्तुना RPIA की मणिपुर स्टेट कमिटी हांगदोकदौरी खुरुमजरी टाइम्स ऑफ मणिपुर न्यूज मेंग ताबिरिबा पुनापु एलिजाबेथ ना तराम नोकचरी हौजिक मियाम दा पाउ संदोकना पिजरी इसागी चाथोक लेतना सेंथोक लेतना मणिपुर मरोमदोम लेपचब यारोय मरम अदुना अखोय खुदिमकना सेंथोक लेनबा होनबा मथौ ताई हाइना हेल्थ एंड फैमिली वेलफेयर मिनिस्टर एल जयंत कुमार न फोंदोक्रे वाफम असी ngasi NMPV न्यू दिल्ली की सेंथंग मखादा स्टेट मेडिसिनल प्लान बोर्ड SMJH डायरेक्टरेट ऑफ आयुष अमदे तोंजाव एजुकेशनल ट्रस्ट थांगा हिस्नाम लेकाई बिष्णुपुरना खुसमनना सिंदुना दिनोस्पोरा कोर्डिफोलिया की मतंगदा क्याम्बा निंगसिंग संगलेंदा पांगथोखिबा अवेयरनेस कम वर्कशॉप ता अथोइबा मिथुंगलेन की ओइबा वारोल पीरदुना हाइखिबनी महाकना मखा तारादुना मणिपुर मसागी महौसागी पोथोक मरांग कायना लेजबा लमदम अमा ओइबता नतना लेहाव लेबा पोथोक मरांग कायना पुथोकपा याबा लमदम अमनी अदुबो अखोइगी लमदम मसिदा मरांग कायना फंगलिबा पांबी सिंगदी मपानगी कंपनी सिंगना सेमदोकलगा मनम नुसिबा थाव परफ्यूम हिदाक नत्रगा चिंजाक ओइना योलकपदा अखोइना हराउना लेरी मसी इरोमदोम लेपचगदबनी लाउरिबा सिंगना कौबगुम तौरी महाकना हाई लमदम मसिदा फंगलिबा महौसागी पोथोक सिंग असी मरांग कायना पुथोकतुना सेंथोक लेना मिपान तांगदनबा होनबा मथौ ताई लेरिबा पोथोक मयाम असिगी मनुंगदा दिनोस्पोरा कोर्डिफोलिया अखोइना निंगथौ खोंगली हाइना खंगनरिबा सिसु अमा ओइरिबनी मसी हिदाक सुंगदुना सेल ओंथोकपा याबा पांबिनी हाइखि डिपार्टमेंट मसामक्सिना अइमे यामना पामजबा तो इम्पोर्टेंट ओइरिबा अखोइना पुन्ना चमिनदगी यातु मखली अचोबा खुंजंग अमा हाइबता इंडो म्यांमार ngमखैगी मोरे टाउनदा मणिपुर लेंगा की मखादा लेरिबा तोंगान तोंगानबा लोइसंग अमदे पुलिस डिपार्टमेंट यावना थासी तरा तरेतगी पिफम थोकपा मईगी बिल पिथोक्तबना मरम ओइरगा MSPDCL मोरे न मई ककलमले हिरमसिगी मतंगदा ngasi मोरेदा लेरिबा तोंगान तोंगानबा मीडिया हाउस की पाउमी सिंगना करम मफम सिंगदा मई कखरे हाइबा खंगनबगी दमक कोइना चतुना येंगसलुबदा इलेक्ट्रिसिटी डिपार्टमेंट असिगी मरु ओरिबा मोरे इलेक्ट्रिसिटी रेस हाउस IB दा लुपा लाख कुंट्रागा लिसिंग हुफुतरा मरी चमगागा कुनमंगा ड्यू लेबा थेंगनखी मसीगी मनुंगदा मोरे ट्रेड सेंटर दा लुपा लाख तरा निथोय लिसिंग मरीफुगा चहुमगा मरीफुनिपान मोरे हॉस्पिटल दना लुपा लाख मंगा लिसिंग तरा निथोय चमापन गा यांखै तरेत ADC ऑफिस दा लुपा लाख निफु मंगा लिसिंग कुंट्रा मंगा चनिपान गा मरीफुतरा माथोय डायरेक्टर महुता लुपा लाख तरा लिसिंग मरीफुतरा मंगा चामगा कुंट्रा हुमदोय PIC मोरेगी ओइना लुपा लिसिंग मरीफुनिथोय चत्रुका कुनमापन PIC क्वार्टर की लुपा लिसिंग यांखै निथोय चनिपान गा कुन पुलिस स्टेशन की ओइना लुपा लिसिंग कुनमंगा चहुमगा हुफुनिथोय SGPO पुलिस डायरेक्टर लुपा लिसिंग निफु तरुका चामगा मरीफुनिथोय पुलिस रेस्ट हाउस IB दा लुपा लिसिंग निफु तरुक चामगा मरीफुनिथोय SGPO ऑफिस की ओइना लुपा लिसिंग कुनमंगा चहुमगा हुफुनिथोय पुलिस CID दा लुपा लिसिंग कुनमंगा चमापन गा कुंट्रा निथोय वुमेन पुलिस दा लुपा लिसिंग तरा तरुक का चनी गा कुन
पुलिस ASI क्वार्टर दना लुपा लिसिंग तरा तरुक चनीगा कुन SI क्वार्टर द लुपा लिसिंग तरा तरुक चनीगा कुन सेकेंड OC ओइगदा लुपा लिसिंग तरा तरुक चनीगा कुन वायरलेस द लुपा लिसिंग कुन मंगा का चहुम गा हुफुनिथोय पुलिस स्टाफ क्वार्टर द लुपा लिसिंग कुन मंगा का चहुम गा हुफुनिथोय 11 kV इलेक्ट्रिसिटी ऑफिस की ओइना लुपा लिसिंग कुनिपान गा चमरी गा कुंथ्रा मरी ड्यू लेरंबा थेंगनरखी हाइरिबा लोइसंग सिंह असिदा चौराकना लुपा करोड़ अमगा लाख कुन रोमगी मईगी बिल तोनबगी रिकॉर्ड लेरमखी अमरोमदा मोरे हॉस्पिटल अमदी PHC दा मियामगी येंगलगा मोरेदा लेरिबा तोंगान तोंगानबा कम्युनिटी लीडर सिंगना हॉस्पिटल असिदा मई मुथत पीदनबा हाइजरकपदगी अमुक हना मई अदु ngalhanki amadi law and order thabak tawriba police department moredasu pung khara mai kakluraba matungda mathak thongba higher authority singa paw faunaduna amuk hana mai hapki masigi matungda mai bill khwaidagi yamna toliba ADC officer numit kharani mai mutluraba matung amuk hana mai ngalhankhre amadi trade center electricity race house IB dasu ngarang MSPDCL na mai haptuna ngalhankhre Masida karamna yamlaba mai gi bill gi senfam singasi thiraga mai haplibano natraga higher level da wari sanaraba matungda oiribra haibasi achoba wahang ama oiribani Hauzik More PHED Water Supply Department asidi hauzik fauba mai gi bill pithok tabana tha makhairom asida More town manungda ising piba ngamdabana mioi kaya ama awaba mayok na duna leiri hiram asigi matangda PHED Department Morena ngasi fauba laikai da tanker gari sizinaduna ising pibagi thabak fauba laukhatuna leiri मियोई कया अमदी लनाई गारीदा सेनफम कया अमा पीरगा इसिंग लेनरी हिरम असिगी मतंगदा ऑल कम्युनिटी डेवलपमेंट ऑर्गेनाइजेशन मोरेगी प्रेसिडेंट TH बुधा मैतैना पाउमी सिंह दा फोंगदोरकपदा हौखिबा नुमित खरनी की ममांगदा मोरे PHE डिपार्टमेंट ना मई की बिल थीदबगी मई कखिबना मोरे मनुंगदा इसिंग फंगदबगी अवाबा कया मायोकनरी अमदे मोरे हॉस्पिटल यावना मई की बिल तोनबा सिदा अथुबा मतमदा मणिपुर लेंगाकना मोरे मियामगी अवाबा येंगबिरगा अथुबा मतमदा थबक पाइखतपियु हाइना लेंगाकी पुकनिंग चिंगसिनखी PHED डिपार्टमेंट की मखादा वाटर सप्लाई डिपार्टमेंट ना मोरे द पीरिबा इसिंग असी मतम कयागी ममांगदगी लाक्तबना मोरे प्रजा हुजी खम थेंगना अवाबदु मायोकनरे मसी हाइबम इसिंग असी अखोइना डिपार्टमेंट दा हंगजरुब मतमदा गवर्नमेंट की मई कखिबदगी इसिंग असी पीबा ngamdabani हाइ मसी मोरे प्रजा की खनबिदुना मनपुर की लेंगाकना हाइबा मई सि पीबीदुना मोरे प्रजा ना खम थेंगना वारिबा सिदा मतेंग पांगबियु अदुगा मोरे हॉस्पिटल कीसु ममांगदा मई कई हाइना पाउताई हाइबा सिसु मियेंग संगहनिंगी हुजी मोरे सिदी असाब मफम ओइबना मोरे सी इसिंगी यामना दरकार ओइबा लैतलाइरन मरम ओइबा नोंमगी सुरुगा साबा मफम ओइबना इसिंगी अवाबा से अदुकी मतिक मायोक नै हारिबा इसिंगी अवाबा सिबु मनपुर की लेंगाकना मियेंग चंगबिदना अथु मतमदा इसिंग असि वाटर सप्लाई की इसिंग असि थाबिनबा हाइजरी लाइरिक हैबा खक्तना खुनाई अमा फगत हनबा ngamloi हौरकलिबा नहासिंगना हौना लोंचत अमदी मथौ मसक खंगबा यामना तंगाई फदे हाइना यूथ अफेयर्स एंड स्पोर्ट्स मिनिस्टर लेटपा हॉकिपना फोंदोखरै वाफम असि ngasi खुमल लंपाक स्पोर्ट्स कॉम्प्लेक्स लैबा ऑडिटोरियम हॉलदा स्टेट NS सेल अमदी डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट्स अनीना कुसमनादुना पांगथोखिबा NSS लिंखतखिबा चाही यांखै सुरकपगे गोल्डन जुबली की थौरमदा अथोइबा मिथुंगलेनगी ओइबा वारोल पीरदुना हाइखिबनी Minister na makha taraduna matam asigi lairi khutam asiga mamangai matamda leiramba mawonga yamna khetnare anauba technology kayagi khudong chaba fanglabasu matam asigi mahiroi sing asi lamchat sajat thaksi khasi mangtharakpagi chang wangkhalakli mahiroi amadi naha oringai matamda imungi leikaigi amadi khunai gi yaifanaba thabak khara tawramge haiba wakhalon chenba mathau tai atopa mateng ngaidana होनाबा कनबगा लोइनना इरोमदोम लेपचबा ngamlabata खुनाई असिदा अहोंगबा कया लाकनी हाइखी Lambi
Some differences experience Mapugi Warolda Youth Affairs and Sports ki Commissioner Bobby Waikomna inkhalakliba naharo sing amadi mahiroi singda civic sense ta natana kathokpagi wakhalon chenba udre maram aduna tungda khunai asigi lan oigadoriba na ngasigi mirol na khunai asida kaitharakliba amadi leiriba asoiba mayam si semdoknaba amata oina hotnaminasi haiki School college kayadagi lakpa NSS volunteers amadi mahiroi singna saruk yakiba thoram adugi saruk ama oina minister letpau hawkipna isingna thawaini umang kansi long live NSS haiba kholau kaya puba NSS volunteer amadi mahiroi singi oiba rally ama lamthakhi Loinana national amasung international gi thakta pangthokpa NSS ki thoram amadi competition kayada makok mathang tarakpada natana saruk yaruba volunteer singda mana mathumsu yenthokhi Socially sensitive, implementing this scheme since 19. Paugi magthana atin ba break amalawsari. Coil Green, India's #1 genset brand by Kirloskar Efficiency Integrated is now in Imphal. Generator range 2.4 kVA to 1010 kVA DG set. Automobile engineering works at New Chakon Road, Imphal East MI Store Building, first floor. Contact us at 9862 566601 or 0385245211. Authorized dealer, Kirloskar Gensets. Nupi ekhoi gidi khongthang khuding Sixningai ngaktani. Mafam matam khudimakta aina cheksinduna talakli. Adubu mahausayi khongchatnina khudung thiningai atumak oi. Manipur da ahan boina iramdam masida sajaba ningol khudo. Adubu ngasidi ekhoi chingnaningai oidre. Aikhoigidamak Bright Enterprises ki ningo khudo Break ki matung da taram nongchari Ozagi awat pa leiringai cherakta Biramangol College ki oza transfer tawkhibagi mayokta college asigi mahiroi singna makhogi college mapada famjinduna Imphal Ukhru lambi thingwagi khongjang sangsinkhrai khongjang adu da saruk yakhiba mahiroi singna leingakna college ki oza transfer tawkhiba yaningde leingak ki thausil Biramangol College muthatnabani leingak college asibu hatnaba sinbiriba karigino haibana chingba wahi sing thaba placard sing sizinakhi loinana mahiroi sing aduna pendaba kholaw kaya amasu laukhi Republican Party of India AG Manipur State Committee Hayeng Party asigi National President su oriba Ministry of Social Justice and Empowerment gi MOS Union Minister Ramdas Athwale na hangdoklagani haina party asigi Chief Convener oriba Mahesh Thaunawjam na phongdokrai wafam asi ngasi Kaisampa Churachandpur Parking da pangthokpa paugi mifam amada phongdokhibani Paugi mifam aduda United Northeast Committee gi President su oriba RPIA Assam State gi President Hitesh Diori su saruk yakhi Chief Convener Mahesh Thaunawjam na haikibada state asida RPIA gi Manipur State Committee gi office ama Hayeng Party gi National President su oriba Social Justice and Empowerment gi MOS Union Minister Ramdas Athwale na Kaisampa Churachandpur Parking da hangdoklagani Hayeng nungthil Union Minister asi Imphal da thunglabaga committee gi office hangdokpaga loinana
Lamboi Khongnang Khongda Miyamgi Achoba Mifam Amasu Pangthokani Union Minister na Infalda Leiringai Matamda Social Justice ki Makada said asida Paikaliba Thabak Singh Yengsingani Haiki Hayendagi officially state office leiragani plus Republican Party of India gi mayam miyoi kya leiraga kanna right to equality Baba Ambedkar na haibiramba Republican Party of India gi founder na haibiramba amaga chapma na haibi right to equality the focus toraga mayam changsin winabagi process leiragani haitai Paugi Mifam Adada Saruk Yakiba RPIA Assam State ki President Hitesh Yarina RPIA gi State Singi Committee Sing Hangdokpagi Saruk ama oina Manipur State ki oina su hayeng hangdok lagani North East ki oina apunba United North East Committee ama su semduna North East pu hena chawkhatnaba hotnaragani haiki He'll talk with the public. He'll attend every he will discuss about all the disabled persons problem, about NGOs, about our party programs, everything. So he will be landing tomorrow around 2 o'clock. After that, we are going to have our office inauguration program. Then after that, we will go for our public meeting, Republican Party of India meeting. Then after that, he'll have his lunch and he'll go for disabled some area to see those NGOs. And after that, he'll have his prayers also tomorrow. So we are going to have a great time tomorrow. And also I would like to tell all those media friends here that our newly a committee is been organized, our committee is formed in northeastern level, that is to unite all the 80 states of Republican Party of India. Kaching Municipal Council na Taramari Shuba Finance Commission Award Lisingani Taranipan gi Senthang Makada Kaching Supermarket Mapaldagi Lalon Itik Tauba Lakpa Iche Ichel Ima Ibil Singh Khaktagi Oiba Nongna Saba Women Vendor Shed Amak Ngasi Sangabaga Loinana Mau Kaitel Famkrei Kaching Municipal Council na Sinduna Pangthokiba Ngasigi Market Set Sangabagi Thoram Aduda Kaching Assembly Constituency ki MLA Y Surchandra Amadi Wabagai Assembly Constituency ki MLA MD Fazur Rahim na Athoy Balengbi Rakpasing Oina Saruk Yaduna Kaching gi Mapandagi Lakpa Nupi Singi Oiba Reserve Tauduna Saba Women Vendor Set Adu Sangabaga Loidana Nong Makaki Oiba Mau Kaitel Adu Hongtokhi Maugi Iche Ichel Ima Ibil Singna Yonaba Purakpa Manamasing Uhai Wahi Amadi Makhal Kayagi Lai Charasing Kaching Amadi Kachinga Kulonaba Mafam Kayadagi Lakpa Masing Yamlaba Miyoi Kayana Pamna Lainaki Mau Kaitel Adubu Kaching Municipal Council JNGVO Amadi AKS Yugi Volunteer Kayana Ngak Sen Badanatana Lam Lapna Lakpa Maugi Ima Ivel Singi Port Yon Badasu Mateng Pangki Tauramgi Athoiba Mitunglen Ohiba MLA Y Surchandrana Matam Khara Ching Tam Anigi Marakta Wakal Tanadabadagi Khaibung Tanarure Adubu Ngasidi Madu Pumnamang Adu Mangkre Manipurda Pari Puridagi Hauna Ching Tam Amata Oina Kundaminaduna Laklibani Tamda Laiba Miyoi Singna Chingda Leriba Ichil Inau Singbu Nungsi Aduga Chingda Leriba Singnasu Tamda Leriba Akhoibu Nungsi Haibasi Ngasi Kakchingda Pangthokliba Mau Kaitel Asina Khudam Amani Haiki Mahakna Makha Taraduna Hai Maugi Ichil Inau Singna Kakchingda Kaitel Lake Hairabadi Chayolgi Natraga Tha Amagi Manungda Akaknaba Numitsu Pibiyu Madugi Damak Soidana Mafam Sinjage Haiki Municipality everywhere, not another one. According to the conversation, then also I could find with the team from the Pisan, I am going to go to Manipur, not only a voice, I'm going to go to Scenario. Kaching District ki Arong Khunau da Laiba Health for All Organization na Lamdam Adongi Chahi Humfu ki Mathakta Lairaba Ahal Singbu Pukning Thogat Po Oina Ahal Humfuda Organization Asina Piba All Age Pension Card Sing Yenthokrai Ngasi HFAO gi Office sa Pangthokiba Card Yenthopagi Achamba Thauram Amada Organization Asigi Secretary Haigrujam Prem Kumar Nahai Hianglam Kendra gi Manung Chanba Arong Khunau Awang
Arong Khunau Makha Amadi Mayang Imphal Kendragi Manung Chanba Lafupa Teragi Manung Dalaiba Khwaidagi Ahal Oiraba Nupi Yangkai Amadi Nupa Tara Khangalaga Makhoigi Pukning Thogatpa Oina Scheme Asi Organization Asina Hogdokpani Scheme Asina Khangalaba Ahal Singda Tha Khudingi Lupa Chani Chani Pinaba Sem Sare Scheme Asi Sarkarga Hiram Amatada Mari Lainade Hairaduna Scheme Asi HFAO gi staff singna Khana Nainaraba Tungda Ahal Oiraba Singi Wakhal Nungaizanaba staff singna Sen Puthoknaraga Pigadawribani Aikoina Matam Leiba Khibikta Ahal Laman Singbu Nungsina Luna Tausi Loidana Makhoina Wakhal Nungairoidaba Thabak Amata Tauroisi Haina Mahakna appeal tauki अखोई लुपा था मगी लुपा सनी सनी अखोई पेंसिल स्कीम मसी अखोई पिजगदोनी अखोई था अहुमरी लेरगा अखोई था थागिदी अखोई पिजरोय पैसासी अखोई याम नतमनिना मतमतमगी अखोई प्रोग्राम मतुंग इना अखोइना कौजरगा पेंसिल असी अखोई लोई यंथुकसगनी पिजदोगिबा पेंसिल असी अखोई डिपार्टमेंट कनामतगा अखोई मरी लेनते सुनखकी अखोई एनजीओगी ऑर्गेनाइजेशन फंड अमदी अखोई अखोई तोंगान तोंबा अखोई हफाउना पाइजबा प्रोजेक्ट सिंगी स्टाफ सिंदगी अखोई यानर मतुंदा डोनेशन खरगा तमिनरगा सोथजरबा अदगी ngसागी अहल लोरबा सिंगी कितंग मतेंग पांगबिजे हाइदुना वखलोंद सिगलगा पेंसिल स्कीम असी पिजबनी Jananeta Irawat Memorial Trust Jimet Jiribamgi Lifetime President Dr. Chandam Kamal Singh na luchingduna ngarangdagi hauduna chatharakiba thoramgi saruk ama oina ngasisu Jiribamgi Divong da leiba Divong Government Junior High School da Jananeta Hizam Irawat Thabunga mari leidana Irawat ki matangda awareness program ama pangthokrai thoram aduda Jimet ki Lifetime President Dr. Chandam Kamal Singh na resource person ama oina wangangki matungda mahiroi Singh da lamyanba hijam Irawat ki maramda wahang hangdu Mahiroi Singer interaction su taunaki. Ngasigi awareness sauramasida Jimet ki Lifetime President Dr. Chandam Kamal Singh, Jimet ki Vice President K. Khuman Jao, Joint Secretary M. Romeo Singh, Finance Secretary T. Sanjit Singh, Organization Secretary M. Santa Kumar Singh, Jimet ki Member L. Jiran Singh su saruk yakhi. State Council of Education, Research and Training (SEERT) na sinduna Samagra Shiksha ki makhada numit manga ni chupna chathagadaba ahanba Nistha Integrated Teachers Training Program ngasi Lamfelpata leiba ICM ki conference hall da hongdokrai hongdokpagi thoram aduda saruk yakiba Education S amadi SPD Samagra Shiksha ki Director TH Kirap Kumar na ngasi pangthok liba training asina oza singda kanaba kaya ama piba ngamlagani pangthok liba training asi India ki oina ahanbani mamang thakta oza singi training kaya pangthokrai adumakpu ngasi fauba pamliba pandam adudi fanghanba ngamdana leiri lamdam masida leiriba oza pumnamak amukta da training piba ngamdabadagi khudongcha daba kaya thengnaramba adu kokhanba ngamlagani ngasi training fangliba khangalaba oza chamaga kun asina class 6 fauba takpi tambiriba oza kaya da amuk hana training pigadawribani India gi oina oza lakh 13 rom training piriba si chahi Chahidadi training asigi mahi chaba horagani haiki. Training togi my cascading model haidana NCRT natraga Nipana training taunaba akoigi center jing lei. Hariba center jing jida akoigi SCRT gi natraga diet ki oza sing zalani. Haribo oza sina mu akoigi siragi oza group khara mu khallani. Khallibo oza sina mu mathang tarakpa matamda training tawkanda phase mari manga sum lakwa sida. Khwaidagi makhada akoigi training tawbiriba oza singina ngasai mathaka leiriba pandam duga makhada training tojiga ohoba mayam leiba aduna ngasai nistha sigi makhada di akhoi NCRT sina direct akhoi gi training je pira matungda haribo oza sina tawrabanina marakta ahoba du gap to ama khatang khangnina ngasai gi magi theme du phangnana ba adugum silakpa training ni hujing ngasi chathariba akhoi gi training program si khangatlaba moi chamaga kunni Sehingga koi hayang anai ya orang ketiaknya kita hanya jangan beri happy. Aduna hari riba group sina Manipuri dalai riba class 8 fau kita kadar-riba ozame amse amukta da most likely in the month of December January swai kita ada akoi paktak na torakani.
Similarly, Manipur is rich in heritage and also rich in local environment, greenery. So how local environment and rich cultural heritage can be embedded to the education system and children learn by using that has been done. Even your Manipuri classical dance also, how that can be embedded in the classroom to learn science, to learn mathematics, to learn languages through art and heritage of craft. So all these things have been integrated in the course modules. We hope this will be interesting for the teachers, and the teachers will be trained in a way to take up innovative methods, approaches in the classroom and help children to learn. Paugi Marathon Aten Break Amamuk Losari. Maitai Singi Puariga Sagon Aduna Laklaba, Mapam Ama Oriba, Sagolban Tangapat Ladiba, the Tangapat Restaurant and Departmental Store, Naihat Awa Potafam Ama Oibata Natana, Restaurant Manung the Yaujariba, in-built Departmental Store da, Adomgi household items sing soup Hambiragani. Veg amadi non-veg ki menu items sing na Adomgi taste bud to satisfy Oheliba menu items sing enjoy to view. Amadi Tangapat ki view enjoy to view. Langston Biraksi, the Tangapat Restaurant and Departmental Store. Mega Monsoon Offer. Be a lifetime subscriber of lamjingbatomtv daily newspaper at Rs 10,000 only. For more details, please come and visit our lamjingbatomtv office at Uripok Laikurembi Laikai, Imphal West, or contact us at 8837353352 or 9402991938. Breaking Matung the Taramno Uchari Makatava Pauda, Igi Kongul Langdai Wari Goba Kongchat Ama, Maniwood Ki Tomi Singna Sarugyaduna, Bangladesh Ki Damak November Tarada, Imphal Tadok Lagani Haina, Maniwood Ki President Arun Thangzam na Haikre. Ngasi Thangmaiban DM University campus Leba, Ima Kondokhan Bisanglenda Pangtokiba, Paumi Singa Unava Madam Hak na Makataraduna. Bangladesh Kundariba Maitei Singa Aikoge Lainariba Mari Hena Chechen Hanabagi Pandamda Chetkadava Kongchat Asida Na Ki Oiba Thauram U Chara Thaba Mayam Sakhang Maikhang Naba Amadi Maru Oina Football Mesu Sanagani Haiki November Taranitoida Bangladesh ki Achoba Kumhai Ama Oriba Buddha Purnimada Na Ki Oiba Thauram Sing Maru Oina Pangthokadabani Maniwood ki Thomi Punna Humvudara Henbana Saru Yaduna Chatkadaba Kongchat Asida Hena Mai Pakpa Oinaba members Singna Thawai Hakchang Yauna Honasi Haina Mahaknata Haiki Cultural program Yauri, tree plantation Yauri, Aduga interaction ki program Yauri, Aduga Maruina football match Susanagadava Leba Sigumba Duma Kongchatni Yamna Marueva Kongchatamani Masina Equigi Marakta Bangladesh Lady Vichil Now Singa Manipur Vichil Now Singi Marakta Equigi Manipur Chanava culture gi oiba siguma mayamasi koi sakang minakanda koi tana minarakanda Equigi relation ama koi tiny the laser relation adu sagan nabagi pandam the nekoni chachagadurba Kongchatasi Manipur University Students Union Musuna Senduna Numit Nini Chupna Chathagadaba Inter College Literary Meet Disingni Taramapan Ngasi MU Centenary Hall da Haudokray Ngasi Haudopagi Thoram Aduda Athoba Mithunglen Giwarol Piraduna Dean of Students Welfare gi Professor Ratan Kumar Nahai Ngasi gi Haugalak Liba Mahiroi Singda Nationalism Amadi Patriotism gi Wakalon Fauhun Bagi Pandamda Literary Meet Asi Pangthokpani Mipum Khudimaki Wakalonda Maraibak Nusiba Fauba Haibasi Yamna Magdarkar Oi Maram aduna Haugalak Liba Mahiroi Singi Wakalonda Maraibak Maramdam Nushibagi Wakalon Chelhalabata da Punsida Hena Mapung Faba Haibadu Oigani Haki Japanese in that Japan Nancy, Japan Hana Kale, Japan Tabak, Japan is the about scope of the to be a quick to Hoyadi, the bigger Simoni Tonga, the Yaw and a silver feelings I could the lady. I could be Sakani, I had this was of having I could decide how to spoil the country when I want to see what the corruption tourism. I could have a sense of belongingness. I could see machine is so common to I never see machine. Here is what is so common to have country.
Kumja lisingani kunithoi faubada Bharat ki mafam khudingda malnourished oba mioi amatan lehaloi haiba Prime Minister ki pandam makhada September tha ama chupna chatharakpa Rashtriya Poshan Maha gi thoram ngasi akampata leiba Ibudo Wangbren chawba sanglenda pangthokrai Imphal East District Administration na Ucheko Nongchup Jilla Parishad amadi Torvan Khetri GP Khongman GP Ucheko Nongchup GP amasung Ucheko Nongpok GP ga khusamnana senduna pangthokhiba thoram adada Ucheko Nongchup ki Jilla Parishad Oriba Seram Nekena Anganwadi workers helpers asa singa punna saruk yaminaduna GP sing asina konba mafam singda leiriba angang amadi mama oibi singda awareness pinaba thoram asi pangthokpani lamdam asida leiriba mayam punduna environment health pollution na chingba hiram singda khana nainabagi khudong chaba masu lobani haki ngasi ayu phong khiba pauche singda kari kari maru ba paw yo khibage habadu mayam puna miyeng tamnasi Lamjingba Times Ayushman Bharat Divas Pangthokre Modi Miyam Gidamak Laina Tharakpa Misak Amani Haina Lawba Yai Chief Minister Manipur gi National Sports University gi Thabak Lawbagi interview Delhi da Pangthokpa Maram Chade RK Ranjan Technology gi Kanaba Naha Khudingmangna Lawnaba Hotnasi Karam Sham LPG na Thauba Octo Rickshaw Chenba Yaroi Fegokta gi Ahanba Khongjangda Mass Casual Lift Lawragani Manipur ki district Taratarukta One Stop Center Lehalagani Nemcha Sangai Express Voter lista aranba tawba sing action lawgani Chief Minister Fegoktana changsin gadaba khongjang sing lauthokre Oza transfer tawkhibagi khongjang lakadawri One Stop Center gi khudong chaba lawbiyu Nemcha Kipgen Pokpada ngairiba angang anidagi ahum phawwa si Highway ban chathanaba firep handokre Pokna firm Electoral roll update tawbada valid oidaba hapsilabadi action lokhatkani Chief Minister Chief Minister Sinba Pamba MLA Ahumna Delhi the Governor Nazma Heftulaga Unakre Voter update sanda mitob yawhaloi davani Joint Committee Manipur State Museum gi Golden Jubilee thoram pangthokre State gi oiba museum sing anawba mawngda semgat lagani Newspaper Trade Union singna khonggang changsin gadawri Naharol gi thogdang CM Sinba gi irang amuk haurakle Dissident kangbu Delhi da paisin gadawri Ayushman Bharat na chahi mapung farak pagi thoram pangthokre Narendra Modi gi Ayushman Bharat na lairaba imung kayada haksel gi tengbang phanghalle N Biren BLO singna voter list niyam chumna ikhatrabadi mitop sing voter da yaukhigani Chief Minister E thabak Manipur gi khwaidigi chawba online job searching Android app ama puthokre Huyan Lan Pau Lainga ki loisak amatana Manipur Public Record Act lisingani ngangna salamdre Ayushman Bharat chahi ama mapung farak pagi thoram pangthokre Elector verification gi thabakta lana toramba official sing action lokhatkani Chief Minister Mandle dagi Imphal fawa flight service lehengadawri Khwairamban Kaichel fake encounter case ta prosecution witness amagi statement lokre Isak amasung Mustakim hatkibagi case trial court ta commit tawkre Sana Laibak CM Sinba Pamba MLA ahumna governor ga Delhi da unakre ichamchamna unavani thoidopa aruba wari sanade Northeast ta lalhoba thengnariba AR gi matangda defense ka homga muknare Voter list semdokpada aranba tawba sing lemna tharoi Ichel Express Modi na launch tawkhiba Ayushman Bharat scheme chahi farak pagi thoram pangthokre Ayushman Bharat CMIST na piriba kanaba state asigi miyamna mapung fan lahungnaba hotnasi Chief Minister BJP legislature gi leader sindaba laikhai tarunaba Delhi da paisinakre Voter updation da mitob yawhanba yaroi College oza singi khongjang chatharagani Fegokta Iraibak Athingba lokthokraba matungda Manipur da mitop changlakpagi chang khanghen hengalakle Laingakna paikhaliba haksel gi khotongchaba miyamna loviu mitop ki chaikheng jiribam da phangba hore Identity takpada museum na achawa thodang lawri Aroibada maruba pa amuka na pizari Isagi chathok laitana senthok laitana Manipur na marom dom lepchaba yaroi haina Minister L Jayanta Kumar na phongdokre More da leiriba tongan ba lenga ki loisang singda chawrakna lupa crore ama henbagi mai gi bill ton bagi damak MSPDCL na mai khaklamle more miyam ising phangdabagi awaba mayoknare
Haurakliba nahasingna hauna lonchat amadi mathau masak khangba yamna tangai fade haina Youth Affairs and Sports Minister Letpau Haukip na haikre. Oza transfer tawkhibagi mayokta Biramangol College ki mahiroi singna Imphal Ukhru lambi thingkre. Amadi Union Minister Ramdas Aswale Imphal da laktuna RPIA gi Manipur State Committee hangdokadori. Hauziki oinadi Manipuri Pau loizare miyeng tabiribe singbu amukana khurumjari.